Bonilagi Dr. James Krimgi matangda taingo singjamai su wafam kaya sangdurukli. Taingo singjamai ay Bonila Clinic ki cream handakta akhoi barian chaliba Dr. James ki cream asi akhoi phek oram me aduna aina cream asi kasingdagi akhoi loktharakan isagi khara kanana bagidamata aina saman tawrakanda ay yolure makha tana ay amona tawjararoi aduga miya punamanazu igunga piyu aduga hoji hariba akhoi cream asi saman tawdana aina matna yol bagidamata leba miyamna aigunga piyu ado akhoi kitang akhoi aibu ngapi aduga akhoi awanda taliba dasa se miyam punamata tahanin haina ai khurumdari Manipurda Assembly Election gi manam namba horkle. Politics tagi nathai rudaba Irangbam Hemochandra NPP gi VP hapkhre. Kumja lisingani kungitare tapangtho kadaba Manipur Legislative Assembly mikhal gi manam namba horkle. Kumja lisingani kungitare tapangtho kadaba Manipur Legislative Assembly mikhal gi manam namba horkle. Indian National Congress tagi toklaga matam khara politics tagi nathaiduna leirudaba tungda singjamai SC gi hanagi MLA Irangbam Hemochandra National People's Party NPP da changkhibaga loinana party asigi National Vice President hapkhre. National President Conrad K. Sangma nga sithokiba notification amagi matung inna Irangbam Hemochandra bu NPP gi Constitution gi Article 11 gi makhada kumja lisingani kunga manga kunipan fawge National Vice President oina khudaktagi thabak painana bakhangan khre. I Hemochandra da pampuna basinariba National Vice President gi pham asi Manipur gi Deputy Chief Minister Yumnam Joy Kumar na matam khara purambani. Madugi matungda mahak state asigi president oina matam khara gi thau puhalakhi aduga hujikna party asina kauthok laga thamli. Irangbam Hemochandra matam amada Manipur gi politics ta maming yamna chatpa Irangbam tongpok ki majanupani. Mahak Manipur Legislative Assembly Speaker oirambata natana kayara kana minister oiramlabani. Mahak kumja lising amaga chamapan umphumanga gi February 3 da pokibani. Aduga apokpa laikhidraba matung yamna naungna haibati kumja lising amaga chamapan marfudraga mathoida politics ta changlakpaga loinana singjamai SC gi MLA oirakhibani. Mahak kumja lising ani taradagi natraga nithoi fawba Manipur Legislative Assembly gi Speaker oirami. Bisnupur District ki Nambol Subdivision gi manung chanba Laimiram High School Relief Camp ta leramba internally displaced person IDP chaniga yankhai taret ngasi Bisnupur DC Puja Elangbam na lamthaduna Laimiram waroi ching haina khangnaba masagi khungang da hanjinkhre. Lamthabagi thoram aduda Puja Elangbam na hai ngasi gi asugumba yumda hanjinbagi thoram asi yamna singthaningai oiba amani. Lanjen aduna leramba miyoi kya kaina thangdadi mayamda hanjinba ngamle haiba adu ngasigi singthaningai oiraba mikup asina takli IDP sing mayamda hanjinba ngamba asina lamdam asida tangdu leitaba phibam hanjilakle haiba adugi singthaningai oiba khongthang amani. Waroi chingi amang ata thokraba yumsing amuk hanna saganaba laingakna senthang sing hanana pithokrabani. Makha taba walhuriba senpham sing su pithoraklagani. Direct benefit transfer scheme gi makhada senpham sing adu hakthengnana IDP sing da fanghangani. Ngasi mayumda hanjinba ngamlaba imung singna laingakna piriba senpham sing adu haisingna sijanaduna tangdu leitaba punsi mahing amala hengani haibagi thajaba thamli. Mahiroi singna su mahusagum school chatpa ngamlagani makoina mayamdagi school chatpa ngamgadoriba asima pungnim thagon ngaini. Mission Basala Scholarship ke pangpam thokpa senpham sing supi thokpaga loinana mahi masing tambada mating oiragani. Ngasi Bisnupur ADM Toijam Open Row SDO Nambol T Syam Kumar amasung Bisnupur SPTI Sankardev na singba official kiasu saruk yakhi loinana yum humfuga marigi miyoi chaniga yankhai taret mayumda hanjilhanki. Nakal Amaromda District Mission Director Bisnupur gi mijang makhada DC Puja Elangbam na Salem Group tara mathoida Community Investment gi fund lupa lakh 33 ka makhai su yanthoki. Google Gemini Pro na Manipur gi mahiroi sing mahit tambiga dori. Google gi Gemini Pro gi khothangda Reliance Jio Infocom Limited na Manipur yauna North East Telecom Circle da leiriba mahiroi singbo hena lairik laisu haiba miyoi sing ohennaba amasung education gi lamda hena mapangan kangkhalanaba thabak paikhatkre hairi. Reliance Jio na Arunachal Manipur Meghalaya Mizoram Nagaland amadi Tripura gi college amadi education and institute chama henbada campaign chathaduna Google gi khwaidagi mapangan kanba amasung tawba ngamba artificial intelligence oiriba Gemini Pro sinaduna khongthang asi lokhalakpani hairi.
Reliance Jio Senior Executives-singna awang nongpokki mahiroi-singbu Gemini Pro-gi matangda khanghanaba amasung AI asigi tawba ngambasing adu takpi tambinaba innovative oiba session kya pangthokpa haukhre. Session sing asida executive sing asina Gemini Pro asi mahiroi singna assessment iba coding project ki wakhalon puthuktuna semgatnaba hotnaba design tawba interview gi damak sem saba amadi personal amasung professional growth henna khongjan jangna chawkhalhanba ngamnaba karam haina sinagadage haibadu takpi tambiri amadi Reliance Jio-na lokliba khongthang asi lengaki National Education Policy na mahiroi singbu digital lamda ahenba skill henna bathamkiba pandamgi manung sanani haina so hairi mafam honglaga pangthokliba hausi khudakta thingminasi haina hairukli mioi kharana mafam honglaga sendal lambi ama oina hausi tawribasi class 1 dagi college fawbada tamliba mahiroi singe exam tawriba maramna lamdam asida leiriba student organization sing amadi lekai gi club maira paibi singna punna thingminasi haina coordinating body khuraina thadorok cherol amana hairi cherol asina hai manipurda hojik kham thengna wanaraba matam asida mafam kayada bhan drive ki mingda hausi pangthoklibasi khudakta thingaudrabadi khunai asi mulakpagi lambelda nongma gi lekha tarkpagi mawngda leire zahi ani makai faraba irang asina maram oiraga miyamna sufam nompham khangdana leiringe gi charak asida sel tanpham ama oina cheyol khudingi hausi tawsillakpasi pumnamaki oina laibak thibani leingakna lagaw khawbada athingba thamlaga hausi tawbadana athingba thamdribasi aningde leibak amagi tungi yumbiren oirakadoriba mahiroi singi exam da akaiba thondanaba khudaktagi hausi thingnaraba thorang lokhatminase hairi Imphal Airport jauna Indigo flight chamga humdra cancel tawkhri India gi khwaidagi chawba airline ama oiriba Indigo da achawba khudong chadaba mayoknabadagi Imphal Airport jauna achawba airport sing Delhi Mumbai Hyderabad Bengaluru amasung Ahmedabad jauna tongan ba airport kya da paigadaba Indigo flight chamaga humdra cancel tawkhri ngasi state asdagi Indigo flight ta north east ki state haibadi Guwahati yauna Kolkata Delhi yauna atopa city sing da chatkidaba passenger kya Imphal International Airport ta panduna leikhi Numidang wairam pung manga makhaida cancel tawraba Indigo flight sing paigani haibagi thajaba official singna passenger sing da pirabasu karamba matamda paigani haiba chapchaba khangdabana maram oiraga awaba mayoknari airline asina flight duty time limitation nongna chana halakpana maram oiraga thangna ngasi yauna numit humni flight service ta akaiba thokle anoba changna kalon semdorokpa aduna maram oiraga flight 5 da achoba thodang loriba crew members sing awat palerakpana maram oiraga flight kya cancel tawkhibani ngasi kakta da flight chamagu humdra cancel tawkhi achoba airport sing Delhi da flight kuntra Hyderabad da kuntra humdoi Bengaluru da humdra ga humdoi cancel tawkhi flight kaya cancel torokba aduna maram oiraga passenger sing da chauna khudong chadaba mayoknarakpadagi charangnaba thokhi Jaish-e-Mohammed ki nupi jihadi lising mangana suicide attack chathanaba sem sare hairi Pakistan da base tawba Jaish-e-Mohammed JEM gi nupi jihadi lising manga romna India ki tongan mampum singda suicide attack chathanaba thorang lokhatle haiba wafam ama khangnare Jaish-e-Mohammed ki luchingba Masud Azharna social media da thagalakhiba post amadagi wafam asi khangnarakibani hiram asigi matangda report amana hai ningthina training tawrba Jaish-e-Mohammed ki nupi jihadi lising manga romna suicide attack chathanaba sem sare wafam asi khanglakpatagi akhannaba security gi section thorong lakhutpa haure hairi Masud Azharna social media da thagalakpa post amagi matung inna nupi jihadi sing ningthina training piraga tongan ba district singda suicide attack chathanaba thorang lokhalakpani Pakistan occupied Kashmir POK gi district khudingmakta terrorist group asigi district headquarter hangdoktuna nupi jihadi sing training pibagi thabak leptana chathari hairi